Haukiba November Tang Taramathoida Jiribamgi Borobekra subdivision gi manung chanba Jakorador dagi pikliba angang yauna mioi taruk kuki kulai paiba singna faduna pukraba matung tamthina hatlaga barak torial da thadarakhiba amadi tampaki mafam kharada nauna aphaswa thamjilakpagi mayokta koisaunarba praja miyamna irang haurakpadagi Manipur gi law and order gi fibamda akaiba lakpaga loinana social media platform singda anti social oiba photo amadi video na chingba kaya thaganarakpa masidagi thingnaba home Department ki Commissioner N. Ashok Kumar na thoko order amagi matung ina internet service, mobile data service, BSAT, broadband, FTTH amadi BPN service sing Imphal West, Imphal East, Bishnupur, Thoubal, Kakching, Kangpokpi, Churchanpur, Jiribam amadi Fezol district singda haukiba November tang 13 tagi internet service athingba thamduna lakhiba adu lakliba November tang 18 gi nungthil pung 5:15 Phaoba Makha Tana Numit Nini amaga internet ki athingba asi Shangdokhre hojik oiriba state ki phibam asida law and order ki phibam da akaiba laktana ba section thorang lokhatpa oina internet ki athingba asi Makha Tana Shangdokpani hairi